没有口罩？没有。Pharmacy 上面呢，好似都 mask 上面上面呢 mask 佢 fully protection 嗰個 mask 都嚟睇有冇得？都多個 pharmacy 都冇質啦咁冇行嘅。個 pharmacy 咁嚟，人都行嘅 mask 小人。有没有口罩？没有。是的是要的。pharmacy 那样。哦。有没有口罩？没有。没有。啊。什么都没有，都没有。不知道呀。是的 pharmacy 我们这里人，这个马上到你。有没有口罩？没有。没有。哦。要的。来捞一些，马上必有呢。有没有口罩？没有。没有。没有。不要对比你了。我哋 pharmacy 我哋都行嘅呢 ，mark 小人咯，先得把 mark 佢走唔嚟喎，先得把唔嚟喎，我哋要人行嘅呢，我哋是要對 mark 啫，我哋一個大梯度行嘅，दुकान से नहीं लो ले，就好似間啫，มี一大袋喎，มี一大袋，अदुगा अचाउ अचाउ restaurant 嘅啫，你 close 咗嘅，好似間。ไอ้เลยจะ pharmacy มามังเนี่ยสิเลยจะดู mask ชาวบ้านมันเนี่ย mask ไม่ได้จะ mask เลยเดียวไอ้ดูสิใช่แต่ pharmacy จะอันตรายเด้อ mask ชาวถูกปะแต่ virus มันนำเนี่ยตอนนี้เลย Walmart ที่ห้างมีไอ้จ้าเราแกตัวเลยเจ้เลยปวดท้ายเลย你们走错了。看着别的。没事，没事。29块买10份10份29。收获对于幸福时刻，致力引导幸福之光口。请扫描商品条码。
ꯃꯌꯥꯝꯁꯦ ꯀꯤꯅꯗꯅ ꯑꯝꯇ ꯊꯣꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟ ꯁꯤ ꯃꯐꯝꯁꯦ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯁ꯭ꯇ꯭ꯔꯤꯠꯁꯦ ꯍꯥꯟꯅ ꯃꯤ ꯀ꯭ꯔꯤꯛ ꯏꯟꯅꯕꯅꯦ ꯃꯐꯝꯁꯦ ꯁ꯭ꯋꯥꯏꯁꯦ ꯑꯗꯣ ꯚꯥꯏꯔꯁ ꯑꯥꯎꯠꯕ꯭ꯔꯦꯛꯁꯤꯒ ꯃꯔꯝ ꯑꯣꯏꯕꯅ ꯃꯤ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯤ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯃꯤꯁꯦ ꯏꯇꯥꯛ ꯇꯥꯏꯌꯦ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯥꯔꯃꯥꯁꯤ ꯑꯝꯇ ꯍꯪꯉꯝꯒꯦ ꯁꯤꯗ ꯌꯥꯎꯗ꯭ꯔꯗꯤ ꯇꯣꯛꯑꯦ ꯁꯤ ꯑꯗꯨꯝ ꯎꯞꯄꯒꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯣꯏꯅ ꯎꯞꯄꯤꯁꯦ ꯁꯤꯗ ꯑꯍꯟ ꯑꯅꯤꯅ ꯎꯞꯄꯤꯁꯦ ꯑꯗꯣ ꯁꯤꯗ ꯑꯍꯟ ꯑꯅꯤꯅ ꯎꯞꯄꯤꯁꯦ ꯁꯤꯁꯦ ꯄꯥꯝꯕꯅꯦꯕ ꯁꯨꯝꯕꯗꯤ ꯂꯥꯏꯔꯅ ꯑꯩꯅ ꯎꯞꯄꯤꯕ ꯃꯥꯛꯁ ꯁꯨꯝꯕꯁꯤꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯩ ꯑꯝꯇ ꯍꯪꯒꯦꯕ ꯍꯧꯖꯤꯛ 야要不要口罩이러지 여러분들 할라게 가다 레이로게 hꯧꯖꯤꯛ ꯑꯣꯏꯔꯤ ꯐꯣꯝꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯁ꯭ꯇꯦꯖꯅꯦ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯆꯥꯏꯅꯥꯗ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯗꯨꯀꯥꯟꯁꯨ ꯂꯣꯏꯅꯕ ꯑꯩꯁꯨ ꯃꯥꯛꯁꯦ ꯗꯕꯜꯅꯦ ꯎꯞꯄꯤꯁꯦ ꯗꯕꯜ ꯂꯣꯟꯅꯔꯒ ꯍꯥꯞꯄꯤꯅꯤ ꯁꯤꯗ ꯑꯃꯁꯨ ꯂꯩ ꯁꯤꯁꯨ ꯌꯥꯎꯔꯝꯃꯣꯏ ꯑꯝꯐꯥꯎ ꯌꯥꯎꯗꯦ ꯁꯤ ꯍꯪꯁꯤꯔꯥ ꯑꯔꯣꯏꯕꯅ ꯑꯝꯇ ꯍꯪꯒꯦ 야有没有口罩口罩没货有啊没有不要紧马上不要紧用心守护您的健康。这我pharmacy了马上不要紧Shalom to locate number TRC216